Akasvani Imphal Kshetrimayum Chitrabhanu na pau pazari. Manipuri Numi Mapani Chetharakpa Ratra Jatra Kangching Biki Thorum Ngasi Purna Jatra Kangling Pangtokuna Loshilagani Mapung Iba Thorum Imphal Gi Sri Govindaji Mandida Kangching Biki Thorum Ngasi Pangtokre. Sagol Banda Labor Sri Vijay Govindaji Amadi Sangai Prokla Labor Skon Mani Mandir Amadi Tampaki Mapongkayat Su Kangching Biki Thorum Sing Pangtokli Orissa Gi Purida Malengi Fauraba Barua Jatra Pangtokli Vakta Kayana Bhagavan Jagannath Balabhadra Amasung Machan Ibema Subhadra Khurumnabai Damak Laknari Sri Gumdichi Degi Mandidagi Sri Jagannath Mandir Fawagi Lambida Bhakta Lishin Kayana Senglaba Numit Asita Saruk Yaba Laknari Agartala Khongsang Jan Satabdi Express Train Ngasidagi Amukhana Chenba Hokre Train service asi say lep raba matung dang asi amuk hana chen bahawani train asi jiribam dang asi numit matung pungkai chatpa matam da thungki aduga Tamenglong jila gi khongsang tamna chatki masi cheyul amagi manung da irai numit khuding gi chengani train asina Manipur amasung Tripura gi miyam gi chathok susin da hena khudung chahalagani train asi gi daba tara le Railways Authority na akan mechesel tharangaluni na train service asi yengstili Bishnupur jila gi waheng khuman mamang da saba rural market set ama MLA Thongnawjam Basanta Kumar Singh Nangasi Sangha Khre said asi mid listing ani kun manga kuntar ki makhada sabani Indian Meteorological Department hairi awang pulam damda lak leba numin nini humni asida akan manong chugani Rajasthan Gujarat amasung Maharashtra yauna leba kete mafong kaya da sungasi akan manong chugani haina red alert lok thokre Karnataka Tamil Nadu Puducherry Nongchu Bengal Jharkhand yauna ate mafong kaya da sungasi nongle nishit amadi akha araw yauna nong chugani hairi Assam the ising ichona maram oraga sikiba migi masing ni futare sukre raja asige zila tara matu gi myo lak taret hemba de ising ichaw gi awaba mayok nari myo lishin kun mari hena tongan ba relief camp chama subna ahumda changje from logduna lady aduga relief distribution center chani yankai manga hangduna thamli ichaw sna ka hena solaba zila sing adudi sibsaga charaidio amasung jorat jilani masing manung da sibsaga jilana khwaidi gi hena fibam sokpa jila oiri mara asida raja gi mukhyamantri Himanta Biswa Sharma na hozik oriba ising ichawgi phibam amadi tengbang pibagi matangda awang wathaki mifam amangara dispute pangtokuna khanakre Pradhan Mantri Narendra Modi na hari NEET parikha gi question paper leak oikibagi haukiba tha ani makhai asida sarkar na tongan bathabak kya paikhale masida chenaba miyo sing fare amadi jail da lady mangna hai mairu singi chehi mangan daba haibasna sarkar asina khwaidigi mangzal thaba thabak oiri maramasna parikha sing matam chana pangthokna bokhonari question paper leak oiba asi achoba asoiba amani masina mairu amadi mama mapa kya da achoba chetheng phangalli Lok Sabha da ngasi su hanjin jarang na bathok padagi sawa gi mifam ningthoka ba numit phabo ye thokre ngasi niminu matung da amuk hana mifam hauroduna Parliamentary Affairs Mantri Kiran Rijiju na hai sangsa ki mifam hawo numit gi hauna NEET parikha gi question paper leak oike big matang da khanana gi damak sarkar na sem saduna lakpani adubu Congress na condition kaya marum thamlak padagi khana bangam dana lakli Mahangna makhata na hai hiramasig matang da shabada khana bangam da bahai basileba asigi miyam da apapa paujel ama piba oina thokloi Lok Sabha amadi Rajya Sabha gi mifam ngasi ayupung dara matoi da hek hoboga Kargil landa lekidraba marebak ningbasigi mafam da sadanjali katki madugi tungda adaksa ombrila na question hour pukhalakpada birodi sadasya singna slogan kaya lauduna charang na bathokpadegi sabha makhata na chathaba ngamkidabani Kendra Sarkar na Jal Jeevan Mission gi makhada Jammu Zilla gi khungang gi imung gi chada humpu taruk dasmit taret amada thangna naba ising phangan bangamle haina sangsata kendra gi Jal Shakti Raja Mantri V Shoman na phungdokre scheme asi lising ani taramapan gi August ta hokdokhibani Lok Sabha da hanglakpa wahang amagi pakumpira duna Rajya Sabha gi Mantri V Shoman na hai scheme asi hokdokhibadegi leba asigi khungang gi miyam da aphaba ising pibangamle Korkros Janata Party CJP amadi Kendra gi Mantri Singh Jagat Prakash Nada amadi Jitendra Singh yauna sarkar gi mukok thungba miyoi singa anishuba tangka ki oina New Delhi leba Constitution Club ta mifam pangthokli mifam aduda tongan ba parikha kaya da aranba kaya chathakiba adugi matangda na singna luchungjunu chathakiba yaningda bai khongjang singi matangda khanakhi CJP ki makai digi activist Saurav Das Asutosh Ranka Avijit Deepak amadi Deepak Balekar yauri Paul Wiseri